Kadai kadai, angta non tharause. Imane phu phu launa kambigese. Ichagi kok ingnaba. Ko phawa inghan mangam daba nangna yena muk loini na loiribani ne ha. Yen galai. Mama sana do nungsi khoi da leyese aina haikre. Mana lana loba male. Hai ba ya daba wa khangradi wajaba tabani kaino na. Ai mama da hai bai kai bai tobani. Sana khoi ni hanagum pau phaunadre. Oh, ichadi chukyum batabani ne ha. Ai sana na tabam da pamdi. Mama, chukyum asu kaisu kaidi. Adugi wari do ai taningde ko. Nang na yam pamadi mayumda chattuna hainaruge. Adu masana yaroiba nakoi chopkani ba. Aigi ma pabungna adumna mama leitana chophanbado ai pamdi. Adu oiragana ne kaina phani do khal. As isa sam langtak nei da. Hai, ko na langtak no. Icha nung sei bani ne lai khurumba chase hainari ni. Nang na gari thogadabani ko. Ngamde, auto da chalo. Bhara lupa tara piraga adan yobu yabani. Hai, nang wa nangang bo oirarai. Nang pabung dum kauge ne. Aina kok da khod hape. Nakhoi na ragam da leiriba. Ibungo, chahi haira angang na te. Nangon da ngang dobo matam heli ne. Ho aisu ne. Central State ki exam thaning bani. Chahi na yamjilak pase. Ayi ka iral no. Nakhoi sagai ye hongna bini. Adugumba wajaw mangang lido. Tawbudi ihida yarak bazani. Mama. Aina haido bune. Ama na yadre ama yeng batabani. Icha matom tani. Yum kay pandabadi yaroi. Wakal mo na kaluko. Chahi ama ni sida. Yare. Ko yam sare. Kada dum jangjakrage. Tanjado da nungsi thora aga. Mama, phazabre yamane. Karigino ai thamoisina sukyam langtaknaba phaurisina. Mama macha ani do mamit kuptana yenglame. Is, ichana jepi ki dress set pasidi thokna phazakreda. Hayeng mayam maraktagi ne khwai henbasu ichana oirani do. Irangdi. Hai, nang changani dai, changro chalo yare. Hoya zare. Mangak nomli bani, hai fetri yenglame nupidugi matauda makha tarudre. Kada muk changai. Ure do ngasai makai thakani kaururaba chakap do. As ingeni masisu tawrise. Aishu mama hoigi matung inarura sirani. Loishin mana phado mal. Babung amuk chena do saru sidi irudum lurukige. Mana bathroom changkibaga nupiduna changakbaga thengnadre do. Oh, masigi yanbasi aina lonba chasu thaktraboire. Khangniba matung manao magi chasaru ka hapoi ko. Tangai fadana aina thongba chaksu chaningde hairapra yengba tabani hanubase. Hairamduna kapto dumak puthorakle. Nupasu lai khurumba chatlage khanduna praprap thokcharakbani. Rasi changaktuna. Hai, ekhoi thokadawre. Yumse nangkra senaramuko. Mi khwaina ayukta lai khurumba chatlasu ekhoi di numidang wairam sine hena pamjai. Yarade lai dhupkado nangna khara thado amu ya changbagise. Mama. Nang pabung sune aina kaurini ekhoi thoe ko. Mama gi matung inadabi mapan balcony thoklaktuna sumangde yenglakpada nungsi gari kakhatkibadu urame. Asi angang se masamga thadodana chatpa yauri malene. Irang kabak sabak torakliba haidurani magisiba. Mama na sinarambagi tayon na pada masoloy senduna thorakle. Karom may kay panglino khangdabanina mama na bagi daw ay nalaame. Bimol na, to, ay gisinin pazadro, nanggi yung kondo dagide, isa na susazaba. As, nanggi do lairida. Ako'y niso niya, lai kurumba chalo sila. Krishna Jarma sunate, Radha Janma sunate. Kaino, tanja chada na nang nachaningi se kaya ningino. Mamanja se na horamaga, makoy to bujat Adu chat kripare ne, nang nasawi do kay ginoba. Nang nahana yaramoy, nang gine, minawa mangang bada, decision law batapido tawraliram niba. As, adu hay gadra kang dida. Wati daw ano ko, angang machaya mal. Adoy saruk ne, numidang chak charagalo. Yarida, ay achang bagi laidok tadoy ne, nang nihin kangiduni.
ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕ ꯑꯃ ꯈꯥꯏꯗꯦ ꯏꯁꯣꯔꯒꯤ ꯊꯕꯛ ꯇꯧꯕꯗꯗꯤ ꯍꯦꯔꯥ ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯃꯥꯟꯅ ꯂꯩꯌꯨꯕ ꯅꯪꯁꯤꯗꯤ ꯃꯈꯣꯏ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯇꯧꯖꯁꯅꯤ ꯀꯩꯅꯣ ꯁꯤꯃꯗꯤ ꯑꯩꯅ ꯍꯩꯅꯔꯛꯄꯗ ꯏꯇꯣꯝꯇ ꯁꯦꯝꯗꯣꯛꯄꯗ ꯌꯥꯝ ꯋꯥꯅ ꯊꯣꯛꯑꯕ ꯆꯠꯅꯕꯤ ꯑꯃꯗꯤ ꯑꯣꯏꯔꯦ ꯑꯣ ꯅꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯅꯨꯡꯁꯤꯗꯣ ꯎꯔꯒ ꯃꯍꯥꯛꯀꯤ ꯃꯤꯡꯗꯣ ꯀꯧꯅꯤꯡꯕꯒꯨꯝ ꯇꯧꯏꯅꯦ ꯔꯥꯖ ꯕꯤꯃꯣꯜꯗ ꯄꯩꯅ ꯌꯦꯡꯂꯒ ꯀꯩ ꯍꯥꯏꯅꯤꯡꯉꯤꯕ ꯅꯪꯒꯤꯗꯨꯅ ꯍꯅꯨꯕꯅ ꯑꯉꯥꯡ ꯄꯥꯝꯕꯁꯤꯗꯤ ꯀꯩꯗ ꯍꯪꯉꯨꯔꯅꯤ ꯏꯇꯥꯎ ꯌꯣꯡꯅ ꯌꯨꯕꯤ ꯀꯣꯜꯂꯒ ꯊꯥꯗꯣꯛ ꯌꯥꯗꯕꯁꯤꯉꯥꯏꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ ꯋꯥꯊꯤ ꯉꯥꯡꯅꯨ ꯅꯃꯤꯠꯅ ꯎꯕ ꯑꯐꯕ ꯅꯨꯄꯥ ꯑꯩ ꯑꯃ ꯂꯩꯔꯤꯁꯦ ꯅꯪꯕꯨ ꯎꯗ꯭ꯔꯣ ꯀꯥꯟꯗꯦ ꯏꯇꯥꯎ ꯑꯩ ꯑꯗꯨꯝ ꯂꯧꯔꯒꯦ ꯅꯪ ꯃꯥꯒ ꯑꯩꯒ ꯑꯍꯤꯡ ꯑꯃ ꯃꯣꯔꯦꯗ ꯂꯩꯔꯨꯔꯦ ꯈꯪꯉꯤ ꯅꯠꯇ꯭ꯔꯕ ꯈꯪꯉꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯗꯤ ꯆꯦꯟꯕ ꯅꯠꯇꯦ ꯂꯦꯝꯕꯤ ꯇꯥꯟꯅꯕꯗ ꯄꯨꯟꯅ ꯆꯠꯄꯅꯤꯅ ꯑꯣ ꯃꯈꯣꯏ ꯌꯨꯝꯒꯤ ꯑꯍꯜꯒ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯍꯜꯒ ꯀꯩ ꯍꯥꯏꯅꯩ ꯅꯪ ꯀꯥꯎꯔꯦ ꯑꯍꯜꯒꯤ ꯋꯥꯔꯤꯗꯤ ꯌꯥꯎꯈꯤꯗꯦꯗ ꯑꯗꯨꯅ ꯈꯪꯗ꯭ꯔꯤꯕꯣ ꯌꯥꯗ꯭ꯔꯦ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯀꯥꯏꯗꯅꯣꯝ ꯆꯠꯇꯧꯔꯦ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯑꯉꯥꯡꯗꯣ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯠꯇꯗꯅꯦ ꯀꯣꯛ ꯁꯥꯍꯟꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯦ ꯑꯩꯕꯨ ꯀꯌꯥꯝ ꯍꯩꯇꯅ ꯎꯒꯦ ꯃꯅꯥꯛꯇ ꯐꯝꯃꯒꯅꯦ ꯑꯩꯅꯁꯨ ꯇꯥꯛꯄꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯑꯉꯥꯡꯅꯤꯗꯤ ꯍꯥꯏ ꯅꯪꯅ ꯑꯣꯏꯅ ꯄꯥꯝꯃꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯊꯝꯃꯣꯏꯗꯣ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ ꯀꯩꯅꯣꯝ ꯁꯣꯏꯕ ꯑꯃ ꯌꯥꯎꯔꯤꯕ ꯏꯇꯥꯎ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤꯕꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦ ꯏꯃꯥ ꯂꯥꯛꯑꯦ ꯋꯥꯔꯤ ꯊꯤꯗꯣꯛꯁꯦ ꯃꯃꯥꯅ ꯁꯦ ꯁꯤ ꯂꯧꯁꯤꯜꯂꯨꯁꯦ ꯅꯨꯃꯤꯗꯥꯡꯗꯤ ꯀꯔꯤ ꯊꯣꯡꯁꯤꯒꯦꯗꯣ ꯅꯕꯥꯅꯤ ꯍꯦꯛ ꯍꯥꯏꯔꯣ ꯏꯆꯥꯔꯥꯁꯨ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈꯤꯗꯧꯅꯤꯀꯣ ꯃꯤ ꯃꯌꯨꯝ ꯆꯠꯅꯤꯡꯕꯅ ꯉꯥꯎꯔꯀꯥꯟꯁꯤꯗ ꯀꯥꯏꯗꯩ ꯆꯥꯛꯅꯣ ꯏꯃꯥ ꯃꯥꯅ ꯋꯥꯊꯤ ꯉꯥꯡꯉꯤꯅꯤ ꯌꯥꯅꯤ ꯆꯥꯛꯇꯣ ꯑꯗꯨꯝ ꯍꯥꯞꯄꯤꯔꯣ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯗꯧꯁꯤꯅ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯍꯥꯟꯋꯥꯏꯅ ꯌꯦꯟ ꯂꯩꯔꯒ ꯆꯥꯈꯤꯕ ꯈꯪꯍꯧꯏ ꯍꯧꯖꯤꯛꯅ ꯌꯦꯟ ꯑꯃꯨꯛ ꯂꯣꯏꯔꯅꯤ ꯍꯥꯏꯁꯦ ꯑꯩꯗꯤ ꯃꯪꯒꯨꯝ ꯊꯣꯛꯑꯦ ꯇꯧꯔꯤꯁꯦ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯗꯣꯏ ꯁꯔꯨꯛ ꯁꯤꯅ ꯐꯔꯕ꯭ꯔꯥꯅ ꯈꯜꯂꯕ ꯏꯃꯥ ꯅꯈꯣꯏꯒꯤꯗꯤ ꯑꯍꯜꯅ ꯄꯩꯁꯥ ꯌꯥꯝ ꯊꯝꯕꯤꯔꯝꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯁꯨ ꯅꯠꯇꯦꯗꯣ ꯑꯃꯔꯣꯝꯗꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝ ꯐꯕ ꯊꯕꯛꯅꯤ ꯑꯩꯁꯨ ꯍꯌꯦꯡꯋꯥꯏꯃ ꯏꯆꯥꯒꯤꯗꯃꯛ ꯄꯩꯁꯥ ꯈꯔꯗꯤ ꯇꯥꯟꯕꯤꯔꯝꯒꯦꯅ ꯈꯜꯂꯤꯅꯤ ꯕꯤꯃꯣꯜꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯅꯤꯅꯦ ꯍꯥꯏꯖꯁꯅꯨ ꯀꯩꯗꯧꯋꯤꯒꯦꯅꯦ ꯉꯥꯏꯈꯣꯅꯦꯍꯦ ꯏꯃꯥꯕꯨ ꯋꯥ ꯑꯃ ꯍꯪꯒꯦ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯍꯦꯛꯇ ꯍꯪꯉꯣ ꯏꯃꯥ ꯋꯥꯊꯤ ꯑꯣꯏꯔꯗꯤ ꯍꯪꯗꯕꯅ ꯐꯩꯀꯣ ꯍꯩ ꯅꯪ ꯈꯪꯄꯣꯟꯇꯦ ꯋꯥꯊꯤꯁꯨ ꯅꯠꯇꯦ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ ꯅꯪꯅ ꯅꯨꯄꯤ ꯆꯦꯜꯂꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯄꯥꯎ ꯑꯃ ꯇꯥꯈꯤꯕꯗꯨꯗꯤ ꯀꯝꯗꯧꯈ꯭ꯔꯦ ꯑꯩꯅ ꯋꯥꯊꯤ ꯑꯣꯏꯔꯗꯤ ꯍꯪꯉꯨꯅꯨ ꯍꯥꯏꯕꯅꯦꯕ ꯏꯃꯥꯁꯦ ꯍꯥꯏ ꯁꯤꯕꯨ ꯀꯩꯗꯧꯒꯦ ꯍꯪꯕ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤꯅꯦ ꯆꯦꯟꯕ ꯅꯠꯇꯦꯗ ꯏꯃꯥ ꯆꯨꯝꯅ ꯊꯕꯛ ꯑꯃ ꯆꯠꯄꯗꯨꯗ ꯊꯦꯡꯗꯣꯛꯈꯤꯕꯅꯤ ꯅꯣꯏꯅꯗꯤ ꯇꯔꯥꯏꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯑꯩꯈꯣꯏꯒꯤꯁꯤꯗ ꯍꯪꯕꯁꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯈꯪꯗꯦꯗ ꯍꯥꯏ ꯑꯩꯁꯨꯅꯦ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ ꯏꯃꯥ ꯂꯨꯍꯣꯡꯕꯩ ꯋꯥꯗꯤ ꯂꯩꯇꯦꯗ ꯁꯣꯏꯈꯤꯕ ꯍꯥꯏꯕꯗꯨꯅꯤ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯃꯃꯜ ꯂꯩꯇ ꯇꯧꯅꯨꯀꯣ ꯅꯈꯣꯏꯅ ꯐꯅꯅꯦ ꯁꯣꯏ ꯍꯥꯏꯔꯁꯨ ꯃꯤꯅ ꯈꯪꯈꯤꯕꯗ ꯐꯅ ꯉꯥꯡꯉꯗꯤ ꯐꯩꯗꯣ ꯐꯠꯇꯅ ꯉꯥꯡꯉꯗꯤ ꯃꯗꯨꯅ ꯌꯥꯝ ꯀꯥꯏꯔꯛꯀꯅꯤ ꯌꯥꯔꯦꯕ ꯋꯥꯔꯤꯁꯦ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕꯣ ꯃꯁꯤꯗꯤ ꯅꯪꯅ ꯍꯌꯦꯡ ꯃꯤꯒꯤ ꯃꯆꯥ ꯆꯦꯜꯂꯛꯑꯁꯨꯅꯦ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯔꯥꯖꯅ ꯏꯃꯥ ꯅꯨꯄꯤꯗꯣ ꯑꯉꯥꯡꯅꯤꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤꯁꯨ ꯇꯨꯡꯒꯤ ꯑꯁꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯍꯣꯏꯗ ꯅꯈꯣꯏꯅꯕꯨ ꯌꯥꯅꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤꯗꯤꯅꯦ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯂꯥꯛꯑꯒꯦꯅ ꯉꯥꯏꯔꯤꯕꯅꯤ ꯏꯟꯖꯥꯡꯗꯣ ꯏꯃꯥꯏ ꯇꯣꯉꯥꯟ ꯆꯥꯔꯣ ꯑꯩꯈꯣꯏꯅꯤꯗꯤ ꯑꯍꯥꯎꯕ ꯑꯣꯏꯅ ꯆꯥꯔꯒꯦ ꯌꯥꯔꯦ ꯄꯨꯟꯅ ꯆꯥꯕ ꯌꯥꯕ ꯑꯃ ꯑꯗꯨꯝ ꯆꯥꯔꯁꯤ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯍꯥꯎꯔꯅꯤ ꯑꯣ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯒꯦ ꯄꯥꯛꯅꯝ ꯑꯃ ꯅꯝꯃꯒꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃꯒ ꯌꯥꯅꯔꯦꯀꯣ ꯁꯤꯗ ꯉꯔꯥꯡꯒꯤ ꯉꯥꯗꯨ ꯂꯩꯇ꯭ꯔꯕꯣ ꯑꯁꯤ ꯆꯤꯟꯖꯥꯛ ꯌꯥꯝ ꯄꯦꯠꯄꯅꯤ ꯌꯥꯔꯦ ꯏꯃꯥꯅ ꯍꯥꯏꯁꯤꯗꯤ ꯑꯩ ꯆꯥꯕ ꯍꯩ ꯀꯩꯅꯣ ꯂꯩ ꯉꯥ ꯑꯇꯥꯎꯕꯗꯣ ꯑꯃꯨꯛ ꯍꯦꯛ ꯁꯥꯍꯜꯂ ꯂꯣꯏꯔꯦ ꯐꯝꯃꯨꯀꯣ ꯅꯕꯥꯅꯤ ꯑꯩꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯁꯦ ꯅꯪꯁꯦ ꯏꯃꯨꯡꯗ ꯊꯝꯖꯤꯜꯂꯣ ꯔꯥꯖ ꯅꯪꯁꯨ ꯃꯥꯒꯤ ꯀꯥꯗꯔ ꯀꯩꯅꯣ ꯐꯝꯃꯨꯔ ꯂꯥꯛꯑꯣ ꯑꯍꯣꯏ ꯏꯃꯥ
ꯌꯥꯅꯤ ꯅꯌꯨꯝꯗ ꯐꯣꯟ ꯑꯃ ꯇꯧꯊꯣꯛꯄꯅꯗꯤ ꯐꯅꯤꯀꯣ ꯁꯤꯗꯩ ꯍꯜꯂꯛꯄ ꯊꯦꯡꯉꯅꯤꯅ ꯍꯣ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯣ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯃꯃꯥꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯁꯤꯜꯂꯝꯃꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯤꯡꯕꯒꯤ ꯃꯤꯍꯨꯜ ꯑꯃꯃꯨꯛ ꯂꯥꯛꯑ ꯃꯥꯜꯂꯦ ꯃꯃꯥ ꯇꯥꯕ꯭ꯔꯣ ꯂꯣꯏꯔꯕꯣ ꯌꯥꯝꯕꯨꯡ ꯑꯩꯅꯦ ꯍꯩꯄꯥ ꯅꯪ ꯅꯣꯏꯅ ꯐꯣꯟ ꯄꯥꯏꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯃꯃꯥ ꯂꯩꯇ꯭ꯔꯣ ꯅꯣꯏꯕꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯤꯅꯦꯗꯥꯏꯅꯦ ꯂꯩꯔꯝꯕꯅꯦ ꯍꯧꯖꯤꯛꯇ ꯈꯪꯅꯕ ꯑꯃ ꯊꯦꯡꯅꯗꯅ ꯋꯥꯔꯤ ꯁꯥꯍꯧꯔꯤꯌꯦ ꯑꯩꯗꯤ ꯈꯣꯡꯗ ꯇꯤꯡꯈꯪꯔ ꯀꯩꯅꯣ ꯈꯪꯗꯦ ꯊꯤꯟꯈꯤꯗꯅ ꯅꯥꯔꯦꯅ ꯒꯥꯔꯤꯗ ꯐꯝꯃꯤꯌꯦ ꯈꯠꯄꯩ ꯑꯣꯏꯔꯝꯅꯤ ꯅꯃꯤꯠꯇꯣ ꯃꯈꯥꯗ ꯌꯦꯡꯗꯅ ꯆꯠꯄꯒꯤ ꯑꯩꯕꯨ ꯇꯤꯡꯈꯪꯗꯨ ꯌꯦꯡꯉꯒ ꯆꯠ ꯂꯩꯒꯗ꯭ꯔꯣ ꯂꯩꯔꯝꯅꯤ ꯈꯪꯕ꯭ꯔꯕ ꯀꯩ ꯂꯝꯗꯅꯣ ꯅꯈꯣꯏꯅ ꯆꯠꯂꯤꯗꯣ ꯃꯍꯥꯕꯂꯤꯗ ꯋꯥꯈꯜꯗꯅ ꯌꯥꯝꯕꯨꯡꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯅ ꯃꯌꯥꯝꯗ ꯍꯩꯔꯨꯀꯠꯂꯝꯃꯤ ꯆꯥꯔꯗꯤ ꯌꯦꯡꯕꯕꯨ ꯐꯅ ꯅꯨꯡꯉꯥꯏꯅꯤꯅꯦ ꯅꯣꯏ ꯍꯜꯂꯛꯇꯧꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯌꯨꯝꯗ ꯂꯩꯇꯦ ꯃꯃꯥꯗ ꯍꯥꯏꯀꯣ ꯀꯥꯏꯗ ꯂꯩ ꯍꯥꯏꯗꯣꯏꯅꯣ ꯍꯪꯉꯛꯑꯗꯤ ꯏꯃꯥꯟꯅꯕꯒꯤꯗ ꯂꯩꯕꯅꯦ ꯑꯗꯨ ꯅꯪꯅ ꯍꯪꯕꯩ ꯃꯊꯧ ꯇꯥꯗꯦ ꯌꯨꯝꯗ ꯍꯜꯂꯒꯅꯦ ꯂꯥꯏꯗꯨꯛ ꯊꯥꯔꯨꯆꯣ ꯑꯩꯒꯤ ꯏꯈꯥ ꯊꯥꯕ ꯅꯪ ꯑꯃ ꯂꯩꯅ ꯑꯩꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯣꯏ ꯇꯧꯒꯦ ꯀꯩꯒꯤꯅꯣ ꯇꯟꯖꯥ ꯆꯥꯗꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯤꯗꯤ ꯑꯩꯒꯤ ꯀꯨꯊꯤ ꯌꯦꯡꯉꯨꯕꯅꯤ ꯑꯗꯨꯒꯤ ꯀꯨꯊꯤ ꯀꯥꯏꯅ ꯅꯈꯣꯏ ꯅꯨꯄꯤꯁꯤꯡꯒꯤ ꯋꯥꯈꯜꯁꯦ ꯐꯅꯕꯨ ꯉꯛꯏꯅꯦ ꯋꯥꯒ ꯉꯥꯡꯅꯤꯡꯗꯦꯗ ꯑꯩ ꯊꯝꯃꯒꯦ ꯌꯥꯔꯗ꯭ꯔꯣ ꯏꯁ ꯁꯛꯀꯥꯏꯅꯤꯅꯦ ꯏꯃꯥ ꯂꯥꯛꯑ ꯇꯧꯍꯜꯂꯛꯀꯦ ꯋꯥꯈꯜꯗꯅ ꯀꯣꯛ ꯊꯝꯒꯦꯗꯤ ꯑꯍꯜꯅꯤ ꯀꯥꯏꯅ ꯑꯊꯣꯛꯅ ꯐꯔꯛ ꯇꯥꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯀꯩ ꯀꯥꯟꯗꯕꯗ ꯍꯩꯄꯥꯗꯣ ꯑꯗꯨꯝ ꯁꯥꯔꯒ ꯂꯩꯍꯧꯔꯣ ꯊꯝꯃꯦ ꯑꯉꯥꯡꯅ ꯐꯣꯟꯒ ꯄꯥꯏꯗꯅ ꯃꯊꯧꯗꯤ ꯂꯩꯇꯅ ꯇꯥꯟꯖꯥꯗꯨꯗ ꯕꯤꯃꯣꯜ ꯆꯪꯉꯛꯑꯒ ꯀꯩꯅꯣ ꯐꯣꯟ ꯇꯧ ꯍꯥꯏꯔ ꯂꯥꯎꯔꯤꯗꯨꯅ ꯀꯤꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯁꯞꯇ꯭ꯔꯗꯨꯗ ꯊꯝꯈ꯭ꯔꯦ ꯅꯪꯅ ꯑꯉꯥꯡꯗꯨꯗ ꯇꯧꯔꯤꯗꯣ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤꯀꯣ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯔꯨꯅꯤ ꯀꯩꯅꯣ ꯀꯩꯗꯧꯔꯦ ꯑꯩꯗꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯁꯅꯥꯒꯤ ꯋꯦꯇꯤꯡ ꯂꯩꯕ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯋꯥꯔꯛꯄ ꯋꯥꯊꯧꯕ ꯅꯨꯄꯤꯗꯨꯒ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯕꯣ ꯋꯥꯊꯤꯗꯤ ꯌꯥꯔꯦ ꯇꯧꯑꯣꯏꯗꯦ ꯉꯥꯏꯈꯣ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯑꯃꯨꯛꯇ ꯍꯪꯒꯦꯕ ꯂꯁꯤꯡ ꯂꯩꯈꯤꯕꯅꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯃꯨꯛꯇꯕꯨ ꯃꯤꯜꯍꯧꯒꯦ ꯇꯥꯗꯅꯕ ꯃꯃꯥꯟꯅꯕꯒꯤ ꯃꯇꯧꯗꯨꯗ ꯂꯁꯤꯡꯗꯤ ꯃꯦꯟꯕꯤꯔꯝꯗ꯭ꯔꯦ ꯅꯥꯀꯟꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯍꯜꯂꯣ ꯁꯅꯥ ꯋꯦꯇꯤꯡ ꯌꯥꯝ ꯂꯩꯀꯣ ꯃꯤ ꯃꯆꯥꯗꯤ ꯃꯃꯥꯒꯤ ꯅꯝꯕꯔꯅꯤ ꯊꯥꯖꯔ ꯌꯦꯡꯍꯟꯒꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅ ꯄꯥꯏꯔꯛꯄꯅꯤ ꯕꯤꯃꯣꯜ ꯇꯞꯅ ꯃꯥꯅꯤ ꯅꯈꯣꯏ ꯅꯨꯡꯁꯤꯅꯤ ꯑꯣ ꯅꯆꯜꯁꯨ ꯅꯠꯇꯦ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯑꯣꯜꯂꯕ ꯁꯥꯎꯈꯤꯅꯨ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯀꯩꯅꯣ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏ ꯋꯥꯔꯤ ꯁꯥꯟꯅꯁꯤꯕ ꯑꯩ ꯗꯥꯒ ꯎꯅꯕ ꯄꯥꯝꯃꯤ ꯀꯗꯥꯏꯗ ꯀꯔꯝ ꯀꯥꯟꯗ ꯍꯧꯖꯤꯛꯃꯛ ꯎꯅꯁꯤꯔꯥ ꯅꯪꯅ ꯌꯥꯏ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯑꯩ ꯂꯥꯛꯑꯒꯦ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯦ ꯀꯅꯥꯅꯣ ꯀꯩ ꯍꯥꯏꯅꯣ ꯀꯩꯁꯨ ꯅꯠꯇꯦ ꯁꯅꯥ ꯑꯩꯕꯨ ꯀꯥꯏꯗ ꯂꯥꯛꯑꯣ ꯍꯥꯏꯕꯅꯣ ꯃꯐꯝ ꯃꯇꯝꯗꯣ ꯑꯩ ꯗꯥ ꯅꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯗꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯑꯩ ꯍꯟꯗꯣꯛꯑꯒꯦꯅ ꯂꯦꯞꯄꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯃꯔꯤꯗ ꯌꯥꯝ ꯀꯥꯏꯗꯧꯔꯦ ꯁꯅꯥ ꯀꯥꯏꯅꯈ꯭ꯔꯕ ꯃꯤ ꯑꯃꯅ ꯄꯤꯔꯝꯕ ꯄꯣꯠꯁꯛ ꯎꯔꯒ ꯍꯧꯖꯤꯛ ꯃꯔꯤ ꯂꯩꯅꯔꯤꯕ ꯃꯤꯁꯛ ꯑꯃꯅ ꯅꯨꯡꯉꯥꯏꯐꯝ ꯊꯣꯛꯄ ꯅꯠꯇꯦꯗ ꯗꯥꯁꯨ ꯈꯟꯗꯅ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯅꯪꯒꯤꯅꯦꯅ ꯇꯝꯈ꯭ꯔꯕ ꯄꯣꯠꯁꯛꯅꯤ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯊꯝꯃꯨ ꯑꯩꯉꯣꯟꯗ ꯊꯝꯕꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯤ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯐꯥꯒꯤ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯅꯪꯅ ꯄꯤꯔꯛꯄ ꯄꯣꯠ ꯆꯩꯁꯦ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯉꯁꯅꯨ ꯍꯥꯏꯅ ꯃꯩ ꯊꯥꯗꯣꯛꯄꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯇꯧꯅꯤꯡꯗꯦ ꯅꯪꯅ ꯄꯤꯔꯛꯄꯅꯤ ꯅꯁꯥꯗ ꯑꯃꯨꯛ ꯄꯤꯕꯤꯕ ꯇꯥꯕꯅꯤ ꯁꯅꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯥꯏꯈꯤꯗꯕ꯭ꯔꯥꯅ ꯈꯜꯂꯦ ꯅꯪꯅ ꯑꯁꯨꯛ ꯊꯤꯅ ꯁꯥꯎꯔꯤꯁꯦ ꯁꯥꯎꯕ ꯁꯥꯎꯗꯕ ꯀꯩꯝ ꯂꯩꯇꯦ ꯀꯩꯅꯣ ꯗꯥꯁꯨ ꯗꯥꯅ ꯄꯥꯝꯕ ꯑꯃꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕꯤꯀꯣ ꯑꯩꯅ ꯌꯦꯠ ꯇꯧꯕ ꯅꯠꯇꯦ ꯗꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛꯇꯨꯁꯨ ꯌꯥꯔꯗꯤ ꯄꯤꯕꯤꯔꯛꯑꯣ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂ ꯃꯥꯜꯂꯦ ꯐꯣꯟꯗꯨ ꯐꯠ ꯀꯛꯇꯨꯅ ꯑꯣꯐ ꯇꯧꯁꯤꯜꯂꯤ ꯀꯩ ꯍꯥꯏꯔꯤꯅꯣ ꯑꯩꯉꯣꯟꯗ ꯂꯩꯕ ꯃꯥꯅ ꯄꯤꯔꯛꯄ ꯄꯣꯠ ꯍꯟꯗꯣꯔꯛꯑꯣ ꯁꯤꯅꯤ ꯃꯥꯒꯤꯗ ꯂꯩꯕ ꯑꯩꯒꯤ ꯄꯣꯠꯁꯛꯁꯨ ꯍꯟꯗꯣꯔꯛꯀꯅꯤꯅꯦ ꯁꯕꯥꯁ ꯃꯇꯥꯎ ꯐꯣꯟ ꯑꯣꯐ ꯊꯝꯖꯤꯟꯕꯗꯣ ꯑꯩꯅ ꯌꯥꯅꯤꯡ ꯐꯥꯒꯤꯔꯅꯦ ꯄꯤꯅꯈ꯭ꯔꯦ ꯂꯣꯏꯔꯦ ꯃꯥꯅ ꯑꯗꯨꯗ ꯑꯃꯨꯛ ꯄꯨꯊꯣꯛꯂꯒ ꯋꯥ ꯉꯥꯡꯕꯩ ꯃꯊꯧ ꯇꯥꯗꯦꯗ ꯅꯨꯄꯤ ꯑꯃꯈꯛ ꯀꯣꯏꯕꯗ ꯑꯁꯨꯛ ꯊꯤꯅ ꯋꯥꯒꯗꯕ ꯅꯠꯇꯦꯗ
ꯍꯧꯔꯛꯄꯗ ꯅꯪꯅ ꯈꯔ ꯀꯤꯍꯟꯈ꯭ꯔꯤꯅꯤ ꯑꯗꯨꯅꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯐꯔꯛ ꯈꯔꯗꯤ ꯇꯥꯕꯅꯤꯀꯣ ꯑꯩꯒꯤꯁꯨꯅꯤ ꯑꯗꯨꯝ ꯀꯥꯏꯅꯈ꯭ꯔꯤꯁꯤꯅꯤ ꯃꯌꯨꯝꯗ ꯆꯠꯂꯒꯅꯦ ꯑꯩꯒꯤ ꯃꯆꯤꯡꯗꯣ ꯎꯠꯂꯨꯁꯤꯔꯅꯦ ꯋꯥꯊꯤꯗꯤ ꯃꯇꯝꯗꯨꯝ ꯄꯥꯝꯃꯨꯏ ꯑꯗꯨꯏ ꯁꯔꯨꯛ ꯃꯇꯣꯝꯇ ꯃꯈꯣꯡꯅ ꯊꯣꯡꯅ ꯆꯠꯆꯈꯤꯕꯅꯤ ꯑꯃꯨꯛ ꯃꯇꯣꯝꯇ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯊꯥꯖꯗꯦꯗ ꯃꯥꯏ ꯋꯥꯈꯜ ꯍꯣꯡꯉꯅꯤ ꯍꯥꯏꯕ ꯍꯦꯔꯥ ꯅꯨꯄꯤꯕꯨ ꯃꯥ ꯃꯇꯣꯝꯇꯔꯗ ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯑꯄꯥꯝꯕꯕꯨ ꯑꯃꯗ ꯂꯣꯏꯒꯗ꯭ꯔꯣ ꯍꯥ ꯅꯪꯅ ꯈꯣꯏꯗꯥꯕ ꯂꯩꯇꯕꯩꯅꯦꯅ ꯈꯟꯗꯣꯛ ꯑꯩꯗꯤꯅꯦ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯀꯣꯏꯒꯦꯅ ꯇꯟꯖꯥ ꯉꯥꯏꯔꯤꯅꯤ ꯅꯪꯒꯤ ꯋꯥꯊꯤꯗꯣ ꯇꯥꯅꯤꯡꯗꯦꯗ ꯆꯍꯤꯗꯨꯒ ꯏꯄꯨꯃꯥꯏꯅ ꯀꯧꯖꯔꯛꯁꯅꯤ ꯏꯄꯨꯒꯤ ꯏꯁꯨꯗꯣ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔ ꯂꯣꯏꯅꯗꯧꯅꯤ ꯑꯗꯨꯅ ꯐꯔꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗꯅꯦ ꯃꯄꯨ ꯄꯥꯟꯗꯕ ꯂꯩꯇꯦ ꯑꯦꯔꯥ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯀꯣꯏꯅꯕꯗꯤ ꯂꯩꯔꯝꯅꯤꯀோ ꯃꯌꯨꯝ ꯄꯥꯟꯗꯕꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯌꯥꯔꯤ ꯀꯩꯅꯣ ꯄꯨꯡꯗꯣ ꯄꯪꯊꯦꯡ ꯊꯦꯡꯕ ꯅꯠꯇ꯭ꯔꯦ ꯔꯥꯖꯅ ꯃꯌꯨꯝꯗ ꯊꯃꯣꯏ ꯃꯩꯆꯥꯛ ꯀꯣꯛꯅꯕꯅꯦ ꯍꯥꯏꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯍꯟꯖꯤꯜꯂꯛꯄꯗꯣ ꯃꯊꯟꯇ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯣ ꯃꯥ ꯂꯥꯛꯄꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ ꯑꯗꯨꯒ ꯆꯪꯕꯤꯗꯦ ꯅꯨꯄꯥꯗꯣ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯍꯥꯏꯔꯤꯕ ꯐꯥꯒꯤꯗꯧꯅ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯌꯥꯕꯁꯤ ꯉꯥꯏꯔꯦꯅꯦ ꯃꯥ ꯄꯥꯜꯂꯣꯅꯦ ꯍꯥ ꯄꯥꯜꯂꯣꯕ ꯏꯁ ꯌꯨꯒ ꯉꯥꯎꯔꯤ ꯃꯥꯜꯂꯤꯅꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯆꯥꯛꯁꯪꯗ ꯑꯃꯨꯛ ꯆꯪꯉꯤꯁꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯅꯠꯇ꯭ꯔꯗꯤ ꯂꯩꯇꯗꯕꯅ ꯆꯥꯔꯣꯏꯗ ꯄꯨꯛꯁꯨ ꯊꯜꯂꯤ ꯌꯨꯝꯒꯤ ꯆꯥꯕꯤꯒꯦꯅ ꯇꯧꯅꯦꯕ ꯅꯨꯡꯁꯤ ꯇꯞꯅ ꯍꯅꯨꯕ ꯅꯪ ꯈꯪꯅꯤꯕ ꯑꯩꯅ ꯂꯣꯟꯕ ꯆꯥꯁꯨ ꯊꯛꯇꯦ ꯆꯥꯛꯁꯨ ꯆꯥꯗꯕ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯑꯩꯅ ꯁꯨꯝ ꯐꯅ ꯈꯟꯕꯤꯕꯁꯦ ꯌꯥꯔꯣꯏꯗꯧꯔꯤꯕ ꯅꯨꯃꯤꯗꯥꯡꯗꯨ ꯌꯨ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯌꯥꯍꯧ ꯈꯔ ꯊꯦꯡꯂꯦꯗꯣ ꯃꯃꯥꯅ ꯑꯣꯐꯤꯁ ꯆꯠꯂꯝꯗꯥꯏ ꯃꯥꯕꯨ ꯍꯧꯗꯣꯛꯀꯦꯅ ꯆꯪꯉꯛꯏ ꯔꯥꯁꯤꯅ ꯊꯣꯏꯕꯥꯎ ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥ ꯌꯨ ꯊꯛꯄ ꯑꯃꯨꯛ ꯍꯧꯔꯕꯕ ꯈꯔ ꯐꯔꯦꯅ ꯇꯧꯕꯒ ꯑꯁ ꯀꯣꯛꯁꯤꯗꯤ ꯆꯤꯛꯀꯅꯤꯌꯦ ꯅꯀꯣꯛꯇꯣ ꯑꯗꯨꯝ ꯆꯤꯛꯀꯅꯤ ꯀꯩꯒꯤ ꯆꯤꯛꯇꯅꯤꯒꯦ ꯍꯥ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯗ ꯈꯜꯂꯒ ꯂꯩꯌꯦ ꯑꯁ ꯃꯃꯥꯏ ꯋꯥꯍꯩꯗꯅ ꯍꯦꯟꯅ ꯆꯤꯛꯑꯦꯗ ꯇꯧꯔꯤꯁꯦ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯔꯨꯔꯣ ꯊꯦꯡꯉꯦ ꯅꯨꯃꯤꯠꯅ ꯅꯝꯕ ꯍꯧꯅꯗꯦ ꯅꯪꯅ ꯂꯣꯏꯔꯤꯅꯦꯅ ꯇꯧꯔꯤꯕ ꯌꯦꯟꯁꯦ ꯑꯉꯥꯡꯁꯤꯅ ꯑꯣꯏꯅ ꯃꯆꯤꯟꯖꯥꯛ ꯊꯥꯕꯤꯈ꯭ꯔꯕꯅꯤꯀꯣ ꯂꯩꯃꯤꯟꯅꯔꯗꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯕ ꯇꯥꯕꯅꯤ ꯇꯧꯅꯤꯡꯗ꯭ꯔ ꯇꯣꯛꯆꯔꯤꯗꯅ ꯑꯩꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟ ꯆꯥꯗꯅ ꯅꯈꯣꯟꯒꯗꯣ ꯋꯥꯡꯒꯅꯨ ꯀꯣ ꯍꯌꯦꯡꯗꯩꯗꯤ ꯑꯉꯥꯡꯁꯦ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯔꯗꯕꯅꯤ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯣꯛꯇꯕꯁꯦ ꯑꯉꯥꯡꯁꯤꯒꯤ ꯃꯃꯥꯡꯗ ꯎꯠꯀꯅꯨꯀꯣ ꯑꯩꯄꯥꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯤꯅꯣ ꯍꯣ ꯀꯩꯁꯨ ꯍꯥꯏꯗꯦ ꯀꯧꯔꯤꯕ ꯃꯤꯡꯒꯧꯗꯨꯁꯨꯅꯦ ꯍꯣꯡꯗꯣꯛꯅꯕ ꯇꯧ ꯐꯃꯜꯂꯝꯅꯤ ꯀꯔꯕꯥꯔ ꯇꯧꯔꯅꯤꯅ ꯌꯦꯟ ꯈꯔ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯕ ꯐꯥꯎ ꯍꯧꯗ꯭ꯔꯤ ꯍꯥ ꯉꯥꯎꯊꯣꯛꯄꯅ ꯍꯥꯜꯂꯤꯅꯦ ꯉꯔꯥꯡꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯑꯃꯗ ꯆꯥꯛꯁꯨ ꯆꯥꯗꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯄꯥꯝꯕ ꯅꯪꯅ ꯆꯥꯗ꯭ꯔꯤꯗꯨꯅ ꯌꯨꯅ ꯉꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯗ ꯃꯃꯥ ꯑꯩ ꯕꯤꯃꯣꯜ ꯍꯣꯏꯗ ꯉꯔꯥꯡ ꯆꯥꯔꯛꯏꯕ ꯑꯗꯨꯒꯤꯅꯤ ꯍꯥꯟꯅ ꯍꯥꯏꯗꯣꯛꯄꯅ ꯀꯩꯗꯧꯕ ꯍꯥ ꯑꯩꯅ ꯀꯣꯜ ꯇꯧꯕꯗꯁꯨ ꯑꯣꯐ ꯂꯩꯌꯦꯕ ꯑꯗꯨꯗꯩꯅꯤ ꯋꯥꯔꯤ ꯂꯣꯏ ꯂꯥꯏꯁꯦ ꯍꯥꯏ ꯀꯥꯟꯅꯗꯕ ꯊꯕꯛꯇꯅꯦ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯑꯩꯅ ꯍꯥꯏꯗꯧꯕꯕꯨꯅꯦ ꯅꯪ ꯅꯁꯥ ꯑꯉꯥꯡ ꯅꯠꯇꯦ ꯈꯤꯇꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯕꯅꯤꯀꯣ ꯃꯃꯥ ꯑꯩ ꯅꯨꯄꯤ ꯊꯤꯔꯔꯣꯏꯅ ꯂꯦꯞꯄꯦ ꯒ꯭ꯌꯥꯟ ꯇꯥꯅꯕꯅ ꯍꯥꯏꯔꯒ ꯅꯨꯄꯤꯗ ꯑꯃꯨꯛ ꯇꯥꯔꯛꯑꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯩ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯊꯦꯡꯉꯦ ꯊꯣꯛꯑꯒꯦꯀꯣ ꯍꯣꯔꯦꯟ ꯑꯉꯥꯡꯗꯅꯦ ꯀꯥꯔꯟ ꯑꯝꯇ ꯉꯥꯡꯕ ꯌꯥꯔꯣꯏ ꯀꯔꯤꯕꯨ ꯉꯥꯡꯗꯣꯏꯅꯣ ꯅꯪꯒꯤ ꯅꯑꯣꯡꯗꯨꯗ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ ꯁꯨꯇꯤꯁꯨ ꯂꯧꯒꯦ ꯌꯥꯗꯕꯒꯤꯅꯤ ꯑꯩꯅꯦ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯒꯦ ꯆꯥ ꯑꯗꯨꯝ ꯊꯛꯅꯤꯡꯉꯤ ꯍꯣ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯔꯨꯔꯣ ꯑꯗꯨ ꯂꯣꯏꯔꯒꯅꯦ ꯊꯛꯀꯦꯁꯨ ꯊꯛꯑꯣ ꯑꯩ ꯊꯦꯡꯉꯦ ꯊꯣꯛꯑꯒꯦꯀꯣ ꯄꯦꯜꯂꯕꯅꯤꯗ ꯑꯩ ꯏꯁꯥꯁꯤꯁꯨꯅꯦ ꯂꯥꯟ ꯃꯇꯝꯗꯒ ꯄꯣꯛꯑꯝꯗꯧ ꯃꯥꯜꯂꯦ ꯍꯣ ꯂꯥꯟꯗ ꯑꯗꯨꯝ ꯂꯥꯟ ꯑꯣꯏꯍꯧ ꯂꯩꯔꯣꯀꯣ ꯅꯪ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯉꯥꯡꯗꯅ ꯊꯣꯔꯛꯏꯁꯤꯅ ꯊꯦꯡꯉꯦꯅ ꯍꯥꯏꯔꯝꯂꯒ
ꯍꯣ ꯊꯣꯏꯕꯕꯨꯅꯦ ꯍꯧꯒꯠꯅꯕꯅ ꯍꯥꯏꯔꯝꯕꯅꯦ ꯍꯧꯅꯤꯡ ꯃꯇꯝꯗ ꯍꯧꯔꯁꯅꯨ ꯋꯥ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯃꯥ ꯌꯨ ꯊꯛꯇ꯭ꯔꯦ ꯈꯟꯗꯣꯏꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯈꯛꯇ ꯉꯥꯏꯔꯕꯅꯤꯀꯣ ꯃꯈꯣꯏ ꯄꯥꯡꯁꯨ ꯊꯕꯛ ꯆꯠꯄꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯊꯕꯛ ꯌꯥꯝꯃꯤꯅꯦ ꯅꯪ ꯊꯤꯜꯂꯝꯕꯗꯣ ꯐꯔꯛ ꯇꯥꯔꯅꯤ ꯉꯁꯤꯗꯤ ꯅꯇꯣꯝꯇ ꯆꯠꯆꯔꯣꯀꯣ ꯑꯗꯨꯕꯨꯗꯤ ꯑꯣꯐꯤꯁꯀꯤ ꯒꯥꯔꯤ ꯂꯥꯛꯀꯅꯤꯅꯦ ꯑꯩꯅ ꯏꯕꯦꯝꯃꯒ ꯊꯣꯏꯕꯒ ꯂꯩꯍꯧꯗꯣꯏꯁꯦ ꯑꯗꯨꯒꯤ ꯄꯥꯈꯠꯂꯤꯕ ꯑꯃꯁꯤꯅ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕꯤ ꯑꯉꯥꯡ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥ ꯉꯥꯡꯒꯗ꯭ꯔꯅ ꯄꯥꯈꯠꯂꯤꯕꯅꯤ ꯔꯥꯖ ꯆꯪꯉꯛꯇꯨꯅ ꯑꯣ ꯄꯥꯈꯠꯄꯤꯅꯨ ꯑꯩꯁꯨ ꯆꯠꯊꯣꯛꯀꯗꯕ ꯂꯩ ꯇꯨ ꯐꯪꯉꯦꯗꯅ ꯄꯥꯎꯈꯨꯝꯗꯣ ꯑꯥꯏ ꯃꯃꯥ ꯑꯩ ꯆꯥ ꯁꯔꯨꯛ ꯀꯗꯥꯏ ꯂꯩꯒꯦ ꯏꯁꯦ ꯅꯃꯥ ꯆꯠꯂꯝꯗꯥꯏꯁꯤꯗ ꯍꯪꯉꯤꯁꯤꯕꯨ ꯅꯪꯕꯨ ꯆꯥꯛꯁꯪ ꯆꯪꯗꯨꯅ ꯌꯦꯡꯂꯕ꯭ꯔꯅꯦ ꯌꯦꯡꯉꯦ ꯂꯩꯇꯤꯌꯦ ꯆꯥꯗꯤ ꯑꯩꯅ ꯂꯣꯟꯗꯦ ꯏꯕꯦꯝꯃꯅ ꯂꯣꯟꯕꯅꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯪꯉꯨ ꯑꯩ ꯊꯣꯛꯑꯦꯀꯣ ꯊꯦꯡꯉꯕꯅꯦ ꯑꯩꯁꯦ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯑꯩꯁꯨ ꯊꯣꯛꯑꯗꯣꯏꯅꯦ ꯄꯨꯟꯅ ꯊꯣꯛꯈ꯭ꯔꯁꯤꯅꯦ ꯑꯁ ꯑꯣꯟꯊꯣꯛꯄꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤꯗꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗꯤ ꯇꯥꯟꯖꯥ ꯆꯥꯅꯅ ꯅꯨꯄꯤꯗꯨꯁꯨ ꯉꯔꯥꯡ ꯐꯧꯔꯝꯕ ꯐꯤ ꯃꯈꯩꯗꯨ ꯂꯧꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ ꯅꯨꯡꯁꯤ ꯋꯥꯈꯜꯗꯅ ꯑꯣ ꯍꯅꯨꯕꯁꯤ ꯑꯃꯨꯛ ꯂꯩꯔꯝꯃꯦꯅꯦ ꯍꯩꯄꯥ ꯑꯩ ꯆꯥ ꯁꯔꯨꯛꯇꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯇꯨꯝ ꯍꯧꯒꯠꯄꯒ ꯅꯨꯡꯇꯤꯒꯤ ꯆꯥ ꯊꯛꯄꯅꯤ ꯉꯁꯤꯗꯤ ꯂꯩꯔꯝꯗꯦꯅꯦ ꯉꯔꯥꯡꯁꯨ ꯊꯛꯇꯗꯥꯏꯅꯦ ꯔꯥꯖ ꯋꯥꯈꯜ ꯈꯜꯂꯒ ꯑꯣ ꯉꯔꯥꯡꯗꯣ ꯑꯩ ꯊꯛꯀꯦ ꯇꯧꯔꯝꯕꯅꯤ ꯀꯩꯅꯣꯝ ꯈꯟꯕꯗ ꯀꯥꯎꯔꯕ ꯑꯣ ꯀꯩꯅꯣꯃ ꯑꯩꯒꯤ ꯆꯥ ꯁꯔꯨꯛꯇꯤ ꯑꯩꯕꯨ ꯆꯥ ꯂꯣꯟꯅꯕ ꯀꯣꯟꯗ ꯑꯣꯏꯅ ꯎꯔꯕꯣ ꯍꯪꯉꯤꯁꯤꯕꯣ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤꯅ ꯇꯧꯕꯅꯦ ꯍꯩꯄꯥ ꯀꯥꯏ ꯆꯥꯅꯤꯡꯉꯅꯤ ꯆꯥꯛꯁꯪ ꯆꯪꯉꯨꯔꯦ ꯆꯥ ꯂꯩꯍꯧꯗꯦ ꯑꯗꯨꯗꯤ ꯂꯥꯏꯔꯗꯅ ꯅꯈꯣꯏꯅ ꯆꯥ ꯊꯛꯈꯤꯕꯒꯤ ꯀꯣꯟ ꯐꯥꯎꯕ ꯂꯩꯍꯧꯗꯤꯌꯦ ꯌꯥꯍꯧ ꯊꯦꯡꯕꯩꯅꯤ ꯉꯔꯥꯡ ꯌꯥꯝꯕꯨꯡꯅ ꯆꯥ ꯊꯛꯇꯕꯗꯨꯗ ꯑꯩꯁꯨ ꯉꯁꯤ ꯊꯛꯇꯣꯏ ꯃꯥꯟꯗ꯭ꯔꯦꯅ ꯍꯥꯞꯇ꯭ꯔꯦ ꯑꯩꯅ ꯂꯣꯟꯕꯗꯨꯗ ꯑꯦ ꯀꯩ ꯍꯥꯏꯕꯗꯨꯗꯤ ꯃꯌꯦꯛ ꯆꯪꯕꯁꯨ ꯅꯠꯇꯦ ꯆꯥꯗꯨꯗꯤ ꯌꯥꯝꯕꯨꯡ ꯁꯨꯝ ꯂꯣꯟꯕ ꯌꯥꯏ ꯀꯩꯅꯣ ꯏꯁꯥꯅ ꯄꯥꯝꯖꯅ ꯍꯥꯎꯔꯅꯤ ꯈꯟꯕ ꯃꯑꯣꯡꯗ ꯐꯖꯩꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯀꯥꯏꯗꯤ ꯆꯤꯟꯗ ꯈꯛ ꯁꯣꯟꯕ ꯎꯗꯤ ꯎꯖꯗ꯭ꯔꯤꯕ ꯃꯈꯩꯗꯣ ꯂꯣꯏꯅ ꯀꯧꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯩꯍꯜꯂꯗꯤ ꯎꯕ ꯐꯪꯅꯤꯁꯦ ꯑꯥꯔꯠꯀꯨꯝꯕ ꯌꯥꯝ ꯍꯩꯔꯝꯗꯧ ꯃꯥꯜꯂꯦ ꯍꯣꯏ ꯍꯩꯄꯥ ꯀꯩꯅꯣ ꯌꯦꯟꯕ ꯅꯪ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯆꯩꯕꯗ ꯀꯞꯈꯤꯕꯗꯣ ꯀꯤꯗꯕ ꯇꯧꯅꯨ ꯅꯨꯃꯤꯠꯇꯨꯗ ꯎꯈꯤꯕ ꯑꯩꯗꯣ ꯉꯁꯤꯁꯨ ꯍꯣꯡꯗ꯭ꯔꯤꯕꯅꯤ ꯀꯞꯄꯤꯗꯣ ꯑꯩꯅ ꯑꯄꯪꯕ ꯑꯣꯏꯕꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯄꯪꯗ꯭ꯔꯦ ꯑꯗꯨꯅ ꯄꯔꯥ ꯑꯃ ꯑꯣꯏꯔꯦ ꯀꯞꯁꯨ ꯀꯞꯄꯔꯣꯏ ꯆꯩꯅꯤꯡ ꯆꯩꯖꯧꯅ ꯍꯣꯏ ꯅꯪ ꯀꯥꯏꯗꯅꯣ ꯉꯥꯏꯈꯣ ꯀꯩꯗꯧꯅꯤ ꯏꯁꯩ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯉꯥꯏꯈꯣ ꯅꯪ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ ꯍꯥꯞꯄ ꯅꯠꯇ꯭ꯔꯣ ꯆꯥꯛꯇꯨꯗꯤ ꯏꯃꯥꯅ ꯊꯣꯡꯕꯅꯤ ꯍꯥꯞꯄꯝꯒꯅꯤ ꯑꯣ ꯅꯪꯅ ꯊꯣꯡꯕ ꯑꯣꯏꯔꯗꯤ ꯍꯥꯞꯄꯣꯏꯁꯤꯔꯣ ꯅꯪ ꯍꯥꯏꯁꯦ ꯌꯥꯝꯕꯨꯡ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯔꯥꯡ ꯊꯣꯡꯕ ꯆꯥꯛꯇꯣ ꯆꯥꯗꯕꯗꯣ ꯑꯃꯨꯛ ꯂꯦꯝꯍꯟꯒꯦ ꯍꯥꯏꯔꯣ ꯃꯁꯤ ꯉꯥꯡꯁꯦ ꯆꯩ ꯆꯥꯗꯣꯏꯅꯦ ꯍꯅꯨꯔꯕ ꯅꯪꯕꯨ ꯅꯄꯥꯞꯀ ꯆꯦꯟꯕ꯭ꯔꯣ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯕ ꯐꯪꯗ꯭ꯔꯤꯗꯨꯕꯣ ꯍꯣꯏ ꯆꯥꯛꯇꯨꯗꯤ ꯑꯩ ꯕꯤꯃꯣꯜ ꯍꯣꯏꯗ ꯆꯥꯔꯛꯑꯦ ꯑꯗꯨꯒꯤꯅꯤ ꯑꯦ ꯀꯩꯅꯣ ꯌꯥꯝꯕꯣ ꯅꯨꯄꯥꯒꯤ ꯃꯈꯣꯜ ꯃꯥꯜꯂꯤ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯧꯕ ꯃꯈꯣꯜ ꯇꯥꯏꯌꯦ ꯀꯤꯔꯝꯃꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯍꯥ ꯊꯤꯀꯥꯗꯥꯔ ꯅꯟꯗꯣꯒꯤ ꯌꯨꯝꯗ ꯂꯩꯕꯁꯦ ꯀꯤꯔꯝꯃꯅꯤꯕ ꯗꯤꯃꯥꯟ ꯇꯧꯕ ꯂꯥꯛꯄ ꯑꯣꯏꯔꯤꯅꯤ ꯀꯔꯤ ꯀꯤꯕ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤꯅꯦ ꯗꯤꯃꯥꯟ ꯇꯧꯕ ꯂꯥꯛꯄ ꯀꯥꯏꯅꯒ ꯑꯃꯨꯛꯇꯕꯨ ꯌꯦꯡꯉꯨꯒꯦꯅꯦ ꯍꯣꯏ ꯃꯁꯤ ꯉꯥꯎꯔꯕ ꯀꯩꯅꯣ ꯃꯊꯛꯇꯩ ꯍꯥꯟꯅ ꯌꯦꯡꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯗꯨꯒ ꯀꯨꯝꯗꯧꯅꯤ ꯏ ꯀꯨꯝꯂꯛꯄ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯖꯥꯠꯅꯤꯅꯦ ꯀꯩꯅꯣ ꯍꯥ ꯒꯦꯠ ꯂꯣꯜꯂꯝꯃꯁꯨ ꯐꯗꯧꯅꯦꯅ ꯍꯥꯏꯕꯅꯤꯗ ꯌꯥꯔꯦ ꯏ ꯑꯉꯥꯡ ꯀꯅꯣ ꯀꯅꯥꯅꯣ ꯌꯦꯡꯁꯤ